MLA Singgi Khuthangda har Pinanaba Warep Loukhre Assam ki ichawda awaba taraba Singgi damak tiangbangi polam singa loinana SDRF ki personnel ni phu thakre Manipur da hojik thengnari ba har watpagi matangda Chief Minister N Biren asira lawduna ngarang CM Secretariat ta constituency hompuge MLA su saruk yaduna mifam pangthoktuna khanakre ngarang numidang athengba phawba chathaki ba mifam aduna lahu singuge lamda mipan tangdaba lamda mama uhena na bahonabada tangai phadana changliba makal khudingmakke harsing marang kaina phanganana ba khanakhe constituency hompuda lairiba MLA Singgi Khuthangda harsing pinanaba mifam aduna Warep Loukhre hari yanthokpada aranba thokhandana bagidamak mechanism ama puthoktuna transparency laina hari yanthoknaba khanakhe hojik Manipurda lariba harge stock amasung makha tana pusilakadaba harsingi matangdasu puthoktuna khanakhe Chief Minister gi maikidagi BJP na lusingba Manipur laingak asina Lawmi Singgi tangai phadaba harsing awat pa laheloi haibagi thajaba pikhe nongju tha oisilakpa ma dilau panaba matam asida Lawmi Singna har phangdre haibagi wakat kaya lakliba sigi matangdasu kupna khanakhe har yanthokpa matamda mathau taba Lawmi Singda soidana har phangangane madugidamak miyamgi mihut oina karaklaba MLA Singda har sinaba haibasina khwaidage chumba khongthang ama oigani khanbadage MLA Singgi Khuthangda har Pinanaba Warep Loukhibani haire Amaromda Assam ki flood victim Singgi mateng pangnanaba SDRF Manipur ge team lupa crore amage relief assistance sing CM na lamthakre ILP gi base year kanglup amana haidaga sarkar ne hekta satkadaba natte Chief Minister Assam da hujik ising isaw thoktuna miyam na thengnari ba awaba sing aduda mateng oinanaba flood rescue operation 2022 gidamak state disaster response force SDRF Manipur gi team amasung sana thagnabagi relief assistance sing ngarang Manipur gi Chief Minister N Biren na flag off tawduna lamthakre ngarang Imphal gi Kangla Western Gate mamangdagi Department of Relief and Disaster Management na sponsor tawduna relief assistance amasung deployment of SDRF personnel Manipur for flood victims of Assam adu Chief Minister N Biren na flag off tawduna lamthakhe ngarang Assam da chana thagnabagi mateng pangkiba relief assistance asida cheng quinton chamaga kunthra manga hawai bag chamaga ne thumbek chamaga kun amasung asathau box chamaga kunne sana thangnabagi polam sing ase truck ahumda haptuna amasung SDRF Manipur ge train tawraba miyoi nifuna saba timna bus ama dalam thakhe Assam gi ising isaw da victim oiraba singge mateng pangnaba SDRF Manipur team amasung relief assistance sing adu Chief Minister N Biren na lamtharaduna mahakna hai ising isaw na maram oiduna Assam gi district kunganipan lomda miyoi lak kun lomda sohalle Assam gi miyoi lak anirom na laifam chapam khangdana relief camp chatruk marifu da laire aduga Assam gi praja lak amarom henna phibam soksina kasarda relief camp chaniga kunthra rom da laire Guwahati city gi mapam kaya numit kaya ni ising thomjinduna laire yumthang nariba Assam gi praja singna awaba tarakpada Manipur gi maikaidage makhoi gi mateng kharada oirabasu pangba chumgani haiduna Manipur sarkar gi maikaidagi chana thaknabagi mateng amasung ichawna yamna sogalaba mafamgi praja singbu rescue tawbada mateng oinaba SDRF Manipur gi team mama Assam da thabane miyoiba mana awaba taba matamda mateng pangba si chauraba dharmane Assam sarkar gi Chief Secretary amasung Manipur gi Chief Secretary Singgi marakta pau phaunaraba matungda ningthina train tawraba SDRF ki team amasung lupa crore amarom gi chana thaknaba cheng achathau hawai amasung thumna chingba polam sing thabani haina Chief Minister N Biren na phongdokhe disaster management gi training thina tawraba SDRF Manipur gi team masina Assam gi Lakhipur da chatuna mafam adugi ichawna soghalaba amasung awaba taraba miyam gi mateng panggane awaba taraba matamda mateng pangba si asengba marup amage thawongne SDRF Manipur gi team singda soy angam amata thoktaba oisanu haina Chief Minister Biren na phongdokhe Assam gi Silchar lamding amasung hozai area gi maitai pangal amasung Jaliangrong Manipuri singna khundaba mafam singda voluntary force oina tonganna athubada maitai lipun amasung Chief Ministers Martial Art thangta gi kangbu amasu Manipur dagi thaknaba ising jar truck ani ahumga loinana thaduna mateng panghangane Manipur ga yumno nariba North East ke state sing Assam amasung Meghalaya gi hawjik ising isawna maram oiduna laikhidraba sing amasung isawna sogalaba imung manunggi awabada saruk yajare Meghalaya dagi Assam na khara hena isawgi awaba mayokna bada Assam da hana chana thaknabagi mateng amasung isawna sogalaba singbu rescue tawbada mateng oinaba SDRF Manipur gi team asi thabane
Manipur Sarkar gisu resource amna leitabana leijaba kharadang mateng pangbani haina Chief Minister Biren phongdokhe. Thauram aduda paumi singna hangkhiba Manipur Sarkar ge cabinet mifamna inner line permit system ILP gi base year English amaga chamapan humpumathoi oigani haina lauthokragasu hauzik JC ILPS ki maikei base year asi ing listing amaga chamapan yangkai mathoi ohingedabani haina hauzik demand tawrokli basigi matangda Manipur Sarkar ki oiba kari wafam leibagi haibagi paukhum piraduna Chief Minister N Biren hai Manipur asi jati kanglup kaya na pullaga sembane state asida leiriba jati kanglup kaya gi oiba interesta yet oi tungama sungmang yenglaga apunba amata oiba yanaba wafam amagi makhada sarkar na thabak tawba tai jati kanglup amana hekta hairaga sarkar na pangchat chatpasu yaroi JC ILP na su haujik sarkar na kayara khanna kupna khantaraba matungda base year 1961 da matam lepliba sida sungsoi soidana yarkani haibage thajaba lai haina Chief Minister N Biren phongdokhe haujik nongju tha woibana Manipur da nong khajitang tabada ising isau natural calamity asi hekta thorakpa yabana Manipur Sarkar na kari karamba section thorang sing paikhatpa leirabagi haina paumi singna hangkiba wahangi paukhum piraduna Chief Minister N Biren hai natural calamity oina ising isau asi hekta thorakpa yai adubu khusemgi oiba ising isau thokhandanaba tarakliba nonggi ising adu mafam amatada tungsinba tawhandana miyam amasung miyamgi lanthumda sokhandaba athuba matamda senthahanginaba sarkar na honare haujik iramna la kaya lam khopsinduna phumjinbadage khusemgi oiba ising isau thokhandanaba enclosure kaya takthokpagi thabak chathari haina Chief Minister N Biren phongdokhe Assamgi ising isaugi relief assistant amasung SDRF ki team lamthabagi thoram aduda Manipur Sarkar ki relief and disaster management ki minister Awangbo Niumai, Kairao Kendra ki MLA L Rameswar Maitai, Chief Secretary Dr. Rajesh Kumar, Additional Chief Secretary M.I. Khan amasung B. Bumlun Mang Susaruk Yakhe, Sahi Taraga Nipan ki makhada leibasing nisagi polam sing pidana bakhangan khrei, Juvenile Justice, Care and Protection of Children Act 2015 ki makhada, Qualify oiraba medical practitioner amage order natrabade, Sahi Taraga Nipan ki makhada leiba angang sing damayai kaba yu natraga drug natraga hidak managi pothok sing natraga psychotropic substance sing pidanaba miyam restaurant food joint amasung mari lainaba singda khanghali haina social welfare ki director NJ utam na ngarang notification ama thokre notification asigi matungin na Juvenile Justice Care and Protection of Children Act 2015 ge section 77 ki makhada Athingba thamliba sigi mayokta kanagumbana satharamba tarabade sahi taret phawba thabak subagi jail da dandi piba amasung lupa lakh ama phawba fine tawba yai haire opium factory ama thugai khre ngarang tengnopal district ke machi police station ki manungchen laiba lejang village dage miyoi ama opium kg lising mari ga chatruk ko konana faraba matung mahak na haidorokpadage new bongjang village da opium factory ama thugai khre opium ga konana faraba miyoi adugi maming na Thangko sar tauthang sahi kuntra ka taret apokpa laikhidraba lejakham kawe new bongjang village dagi ne miyo yasin haidorokpadagi khulasi maktada laiba opium factory amasu thugai khre factory yasi dagi opium kg lising mari ga chani yangkhai yauna opium sungbada sisinaba potlam kaya amasu phagat le haire employees singi tolop pithoktrabade ceasewag strike chatharaga ne pensioner yauna Manipur government ki employees singi tolop sing chang naina apanba matalaitana pinanaba Ngarang amtuk amasung MGO gi apunba JSU gi maikei dage CM da memorandum pesinduna taksin khre amtuk amasung MGO gi executive council amasung tongan ba department office singi mihut singna thagi tolop amasung pension chang naidriba sige matangda haukiba tang kun manga ge nungthil pung amaga minute kunthra rom tabada sanjen thongda leiba JSU gi office da mifam pangthoklaba matungda government na me tha phawbuge tolop pithokna ba amasung matam sana regular basis ta Secretariat Service amasung Home Department gumna July thadagi employees singi tolop chang naina pinanaba Warep Loukhre loina na karigumba demand sing asi thabak to onthokdaba tarabade khudaktagi ceasewag strike ki khongjang sangsin bahaina Warep Loukhre government ki maikei employees singi marakta sumdaba amasung manadaba thawong kaya chathariba si yamna haksin na lawbaga loina na thawong asi employee community singi marakta thugaina bahona bani haina JSC na lawi haire African swine fever sandorokli bahiyang lampigri farm ge akoi bada section thawrang lokhotle director African swine fever laina sandorokli bahiyang lampigri farm ge
Akoibada laina asi makata na sandoroktanaba section thorangsing ningthina paikhatli haina Manipur Sarkar gi Veterinary and Animal Husbandry Services ki Director Dr. NG Ibotombi na phongdorokle BDF sing na akan ba khongjang changsinana ba warep Loukhre BDF sing gi demand kaya gi matang da khanane ba CMN Biren Singhaga BDF Welfare Association Central Committee gi leader singa unana ba gi tandrama PB na ba thengkhang kaya ra khanna unana ba cherol pisil labasu unasi haibagi ayaba piraktaba amade makata na BDF singi Chief Advisory masamak nasu BDF singi awaba kaya asi ubiduna CM masada unana bagi appointment PB na ba letter thajin khrabasu reply piraktre loina na sahi asigi March tarukta BDF Rising Day numita CM na BDF ke demand pigani haina thajaba piram laga sahi ama makai helaba phauba piraktaba na association asina yamna lumna hakchin na lawbaga loina na ngarang BDF Welfare Association ki Chief Advisor Legal Advisor Guardian Association ke General Secretary amade District Taraga taruke BDF Welfare Association ki thomi sing yauba mifamama Central Committee na sindu na chaliba tha asige June kuntra phawbugi manungda CM na masaga unana bagi ayaba piraktrabade July mangada apunba mifamama phamduna palevelenga kasige singa khutka manadaba haidokiba wangakta sige matangda BDF sing na makal makha kaya gi khongjang kaya sangsin na bagi maram kaya yatuna government amade miyamda laukthokuna khanghallaga nei BDF sing na handaki matang asida siba changba khangdana hanba lairoi haiba warep su lawminare maram aduna BDF sing na taliba demand sing ase lumna lawbina ba ngasi gi laingakta All Manipur BDF Welfare Association ge General Secretary N Rameswar Singha na thadorokpa cherol amana khangalagle Congress na Agnipat scheme gi mayokta wakat mifam sathakre India da BJP na sahi amada naha crore ani Manipur da lak amaga makhai thabak pigani wasakibadu fail oire takle Mega Chandra BJP na puthorokli bagnipat scheme yaning da ba phongdok tu nangarang MPCC gi mijeng makada tongan ba Block Congress Committee na paksha na protest sathakhe masigi manungsan na Wangkhem Block Congress Committee na sinduna yaripok Bisnu Nahada sathaki bawakat mifamda MPCC gi President ke Mega Chandra na hai BJP gi lusing ba Narendra Modi gi laingak na sahi amada laibak asigi naha crore ani thabak pigani hai ki baduga Manipur da BJP gi lusing ba CM Biren na sahi amada naha lak amaga makai thabak pigani hai ki badu ngasidi Agnipat scheme lak padage fail oire takle BJP na miyam da makhoina wasakiba sing mai paktre haina lale haijabasu ikaire Mega Chandra na makata na hai BJP na naha singda thabak pigani haibasi press media da loina court tawraga lairibani aduga hojik na pension su piraroi thabak kuina su tawhaloi haire mama mapasing na masasing lainga ki thabak ama phangna bohona duna lakle adubu ngasidi BJP gi lainga kasina lairik laisu hairaba direct tambal loiraba naha kaya thabak tawba phangaloi daure hanadagi naha kaya thabak phangdana lairiba sida makata na miyoi sa kaya thabak phangdana ka ngauna duna thamgadaure masira BJP wasak haina mahakna hangladuna BJP na farmer bill puthorokpadagi lawmi sing idang haukiba made lawmi kaya thawai thakibadone PM na mathong maram khangdaba kaya ahing amada laukthokuna miyam ka ngauna halle Agnipat scheme hawdorokpadagi laibak asigi nahasing hawnaruba tawdana BJP gi mayokta akan ba ihaw ama laklay BJP na lauktokibagi matungin na hana army khanbagi recruitment ase yararoi haiking masida laibak asigi nahasing ningba kaire nahasing na railway mayam thugaire naharul singi kholaw kaya ga loina na amangata kaya thokiba se laibak thibani haiking BJP na puthorogli ba Agnipat scheme na miyoi lising nifuga taruk thabak lawgani hai sahi asida army changna ba sem saban ha kaya lay adubu covid amadi sel thumgi phibam phattaba Army changna ba honaruba kaya ningba kaiduna lairingai serakta Agnipat scheme na hena ningba ka helle contract ta thabak lawgani hairibasi naha kaya gi punsi lamakhangda manghan bane naha singna service tawbani haina sahi mari thabak tawraga pension su phangdaba aduga thabak loisilagani haibasi de ikai ningai ni haike mahairoi singda lana pukhina ba wafam kaya phongdorok libasi handokpiyu wama Manipur lengang na yaduna gazette ta phongkhraba mayekun ga taret ase 2006 dage Lamdam sigi mahi tampham sangsingda tamba haukiduna hojik MA gi thak yaukhrabani masida kanagumba kharana social media da lamdam sigi mahiroi singda lana pukhina ba wafam kaya phongdorok libase athuba matamda miyam gi yenglaga handokpi yu haina wamana thadorok pa cherol amana phongdorok le cherol asin hai makata na sum yelaklabade wama kanglai pangna phathaba ngambagi thongna du hendokhrabade maduda thorokpa phafatagi mahai masa masana pujagadabane
ꯍꯧꯖꯤꯛꯇ ꯂꯣꯜ ꯃꯌꯦꯛ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯗꯣꯛꯅꯔꯛꯂꯤꯕꯁꯤꯡꯅ ꯈꯪꯖꯤꯟꯒꯗꯕꯗꯤ ꯉꯁꯤꯃꯛ ꯆꯠꯊꯔꯤꯕ ꯃꯌꯦꯛ 28 ꯑꯁꯤ ꯆꯠꯅꯅꯕ ꯍꯣꯠꯅꯕꯗ ꯂꯝꯗꯝꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯀꯩꯁꯨꯝꯁꯪꯗ ꯄꯨꯟꯁꯤ ꯂꯦꯜꯂꯨꯔꯦ, ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ NSA ꯇꯥꯔꯨꯔꯦ, ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯄꯨꯂꯤꯁꯀꯤ ꯆꯩꯐꯨꯗ ꯁꯣꯏꯅꯥꯏꯕ ꯀꯌꯥ ꯌꯥꯎꯗꯨꯅ ꯐꯪꯂꯛꯈꯤꯕ ꯑꯃꯗꯤ ꯆꯠꯅꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯟꯊꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯋꯥꯃꯥ ꯀꯪꯂꯩꯄꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯜ ꯑꯁꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯆꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯖꯤꯟꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯝꯗꯝꯁꯤꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ MP ꯔꯥꯖ꯭ꯌ ꯁꯚꯥꯅ ꯀꯌꯥꯔꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯗ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯑꯁꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯆꯟꯅꯅꯕ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯜꯌꯦꯛꯇ ꯃꯌꯦꯛꯇ ꯌꯥꯎꯍꯟꯅꯅꯕ ꯀꯟꯅ ꯇꯛꯅꯔꯤ꯫ ꯃꯁꯤꯗ ꯋꯥꯃꯥꯅ ꯆꯥꯎꯅ ꯁꯧꯒꯠꯇꯨꯅ ꯂꯥꯛꯂꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯌꯦꯠꯄ ꯄꯤꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯃꯤꯇꯩꯂꯣꯟꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯀꯔꯝꯕ ꯃꯌꯦꯛꯇ ꯇꯝꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯊꯧꯅꯥ ꯂꯩꯔꯕꯗꯤ ꯃꯤꯗꯤꯌꯥꯗ ꯂꯥꯎꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯥꯗꯨꯅ ꯆꯠꯅꯈ꯭ꯔꯕ ꯃꯌꯦꯛ ꯑꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯇꯝꯗꯨꯗ ꯋꯥꯃꯥ ꯀꯪꯂꯩꯄꯥꯛꯅ ꯀꯔꯤ ꯁꯛꯂꯣꯟ ꯂꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯁꯥꯁꯤꯟꯅꯕ ꯂꯥꯏꯁꯦꯟꯁ ꯁꯤꯖꯤꯟꯅꯗꯨꯅ ꯌꯣꯜꯂꯝꯕ ꯕꯦꯀꯔꯤ ꯑꯆꯥꯄꯣꯠ ꯀꯌꯥꯃꯔꯨꯝ ꯐꯥꯒꯠꯈ꯭ꯔꯦ꯫ ꯐꯁꯥꯏꯒꯤ ꯁꯥꯁꯤꯟꯅꯕ ꯂꯥꯏꯁꯦꯟꯁ ꯅꯝꯕꯔ ꯁꯤꯖꯤꯟꯅꯗꯨꯅ ꯌꯣꯜꯂꯝꯕ ꯕꯦꯀꯔꯤ ꯑꯆꯥ ꯑꯊꯛꯀꯤ ꯄꯣꯠꯂꯝ ꯀꯌꯥꯃꯔꯨꯝ ꯉꯔꯥꯡ ꯐꯨꯗ ꯁꯦꯐꯇꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯇꯤꯝ ꯑꯃꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯤꯡꯖꯃꯩ ꯆꯤꯉꯥꯃꯊꯛ ꯅꯃꯥꯏꯔꯛꯄꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯕꯦꯀꯔꯤ ꯑꯃꯅ ꯁꯥꯗꯨꯅ ꯄꯨꯊꯣꯛꯂꯝꯕꯗꯒꯤ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯐꯨꯗ ꯁꯦꯐꯇꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯇꯤꯝ ꯑꯁꯤꯅ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯨꯗ ꯁꯦꯐꯇꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯗꯦꯖꯤꯒꯅꯦꯇꯦꯗ ꯑꯣꯐꯤꯁꯥꯔ ꯇꯦꯛꯆꯝ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯈꯥꯕꯅ ꯍꯥꯏ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯉꯔꯥꯡ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯒꯤ ꯇꯤꯝ ꯑꯃꯅ ꯁꯤꯡꯖꯃꯩ ꯆꯤꯉꯥꯃꯊꯛꯇ ꯂꯩꯕ ꯕꯦꯀꯔꯤ ꯑꯃꯗ ꯗ꯭ꯔꯥꯏꯕ ꯆꯠꯊꯔꯨꯕꯗ ꯁꯥꯁꯤꯟꯅꯕ ꯐꯁꯥꯏꯒꯤ ꯂꯥꯏꯁꯦꯟꯁ ꯅꯝꯕꯔ ꯁꯤꯖꯤꯟꯅꯗꯨꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯌꯣꯜꯂꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯕꯦꯀꯔꯤ ꯑꯁꯤꯒꯤ ꯍꯥꯟꯅ ꯄꯤꯔꯝꯕ ꯐꯁꯥꯏꯒꯤ ꯂꯥꯏꯁꯦꯟꯁ ꯑꯗꯨ ꯏꯟꯚꯦꯂꯤꯗ ꯑꯣꯏꯈꯤꯕꯗꯒꯤ ꯀꯨꯝꯖꯥ 2021ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗ ꯅꯧꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯄꯤꯈꯤꯕꯅꯤ꯫ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯄꯤꯈꯤꯕ ꯃꯇꯝꯗ ꯐ꯭ꯂꯥꯋꯔ ꯕꯦꯀꯔꯤ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨ ꯄꯤꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯕꯦꯀꯔꯤ ꯑꯁꯤꯕꯨ ꯆꯂꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯔꯣꯁ ꯐ꯭ꯂꯥꯋꯔ ꯕꯦꯀꯔꯤ, ꯔꯣꯁ ꯕꯦꯀꯔꯤ ꯑꯃꯗꯤ NBS ꯕꯦꯀꯔꯤ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯃꯃꯤꯡꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯕꯦꯀꯔꯤ ꯑꯍꯨꯝ ꯊꯣꯛꯅ ꯆꯂꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯇꯣꯉꯥꯟꯕ ꯃꯃꯤꯡ ꯑꯍꯨꯝꯗ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯗ ꯍꯥꯞꯂꯤꯕ ꯐꯁꯥꯏꯒꯤ ꯂꯥꯏꯁꯦꯟꯁ ꯅꯝꯕꯔ ꯑꯁꯤꯁꯨ ꯚꯦꯂꯤꯗ ꯑꯣꯏꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯐꯨꯗ ꯁꯦꯐꯇꯤ ꯔꯨꯜꯁ 2011ꯒꯤ ꯋꯥꯡꯃꯗ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯁꯥꯕꯗ ꯍꯥꯞꯂꯤꯕ ꯃꯆꯥꯛꯁꯤꯡ ꯑꯃꯗꯤ ꯃꯗꯨꯒꯤ ꯅ꯭ꯌꯨꯇ꯭ꯔꯦꯟ ꯚꯦꯂ꯭ꯌꯨꯅꯆꯤꯡꯕ ꯑꯃꯠꯇ ꯍꯥꯞꯇꯦ꯫ ꯕꯦꯀꯔꯤ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯝꯂꯤꯕ ꯑꯃꯗꯤ ꯑꯆꯥ ꯑꯊꯛ ꯄꯨꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯗꯕ ꯃꯑꯣꯡꯗ ꯆꯂꯥꯏꯔꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯕꯦꯀꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯣ ꯀ꯭ꯂꯣꯖ ꯅꯣꯇꯤꯁ ꯑꯃ ꯊꯥꯗꯨꯅ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯂꯒꯅꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯑꯆꯥ ꯑꯊꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯄꯦꯀꯦꯠꯇ ꯍꯥꯟꯗꯨꯅ ꯌꯣꯟꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕ ꯃꯇꯝꯗ ꯃꯦꯅ꯭ꯌꯨꯐꯦꯛꯆꯔꯤꯡ ꯗꯦꯠ, ꯑꯦꯛꯁꯄꯤꯌꯔꯤ ꯗꯦꯠ, ꯅ꯭ꯌꯨꯇ꯭ꯔꯦꯟ ꯚꯦꯂ꯭ꯌꯨꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯠꯌꯥꯟ ꯍꯥꯞꯆꯤꯟꯕ, ꯄꯠꯊ ꯄꯨꯝꯊꯕ ꯅꯠꯇ꯭ꯔꯒ ꯁꯥꯁꯤꯟꯅꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯕꯗꯤ ꯈꯨꯗꯛꯇ ꯃꯔꯤ ꯂꯩꯅꯕ ꯐꯨꯗ ꯁꯦꯐꯇꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯗ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫